September 5 ni teacher day ni ko kusit kai gumam tau kero sida thoraga ha पर teacher day no me sid pick thana lai sa tha jin kya phare ni pan khare am masing thijing gi sa ta mana mina ni pan train thoi traunga tat kun kulum doi ai ko exam am teacher day no me sid shortcut khara tau ji ko video record log da bagi logi da bani na class ani ta grom ani da काफी ne da se blood sangi di se jaltia tu oigara tia one oigara se gi type se ko ai di common oi blood se na di ko aham class da diagram me ai gi generation sat mayam tongnar moi dili nungli tongnar moi ai sumu ai no puto ki ba method ni adi diagram ek par relation mean diagram da gi lerer me diagram da athan bolo ta kre ko adu question nai na gre mathang ani subu da nam se home subu class da nam question si nai na duini sina makal mathen question gd gi na taba cgl gi cpu gi 10+2 gi ma'am nai na sin taw ne ko sida nam kamai taw diba ai koira tak la ro exam de speed ta kamai taw da gi ngasi gi sina speed class wo hin ngane ko tab na ga di ta ro speed class wo lage ko adudi ma'am sama ta ro hama tam da khoni yeng du sia akhoi de he exam da ai jmai na screen de thoro question thok ti thok nei ko isin ya roi na tra isin ba ya roi ko ang mentally na focus tau du je adudi noi na exam da tau da mong da haira gi lek tak pasi nang na question ji talong pa si doi si dei si bau ji question par ro no han ma da si an pass na mi du matam du manga don si paring ei second kar du mange adui question ji nang pa da si paring ji jo pat ni ngono chorak bam tak yeng si yeng du khwai ya na ma da first nang na look tok du se question gi si di yeng da ba kana ko du no app na end end da hadin nang mi yeng du tham du je si app ta gi end bau sa tu ni sama ko adu yek tu ja ma ani step home year loire ha bani da e ko adu sama thu da ba adu ha ma yek tu re ha ma yem da je nang ni du si no si yem da si da si at the rate of yaw ba si yeng ta re si da ha si e ha na pa ro no ba han ba piramani na han ba se ke do ba akon bagi daughter ne har bis na tu akon ba ro is na han ba ro adu di yen je khu han bo re sina aisna akon bo re adu han ba je akon ba daughter ne am na tro samani yek pa nan training to gro bani yek gi hojna adu na yek pu tu ni yo adu isi yen jaw jam yengo sidaram kari hai ba han ba gi je akon ba husband ne han ba je sina tro akon ba kana no why si husband ne hare why na nu pi taramani adu mang sa edre jaw bu kali ni ha ge sa jaw gre han ba gi je akon ba daughter ne hare si han ba why ori ba se akon ba why kari ba Hamas kariba si wire je app ki dota ne hadine wire je app ki dota ne sama la ne ad app ki di gender khang de kor kadu si app na end kor kadu ne natro tu app khabis na kor kadu ne ha gre du ta app na kaudui mi se nang noi wa khanda ngak tang kari ning khalu hagi yu ni khalu hagi ne ba du ta di nang sina nang on generation ani kumda bada kaudore ko adu ta di sagi daughter ya roi ba ko son swipe ha ba di ya roi nangi nasano pagi no piga have the nang one generation ama kumda badalai ai nan generation sata lagi daina option chik to yai mo ya roiba daughters daughter ra sisters daughter ra amadi hoiduni adu fc gi masa na tro se daughter na tro daughters gi mai masa ne ta daughters ta ne to si suman sakra ne si gi lemen thu bai tare sumana thu no holo ko next speed ta tau si ko si speed ne ha ne matam nam sang ne bi tau si real exam gi bi lo tia tu question ta ne ko yengo noi sisil tia tu tha thani po power yengo se hor se akoi speed ha gra ni em na di de na tra ye gi ko adi em na di da de si lai tare adu di ha saw ji je kai ha no se aham ba gi se akon me brother ne di je ji brother ne ye ji thu ni ne khangam re ko se matham si yo edere jaw busna aham ba gi se akon me daughter ne GJB gi daughter tare adu di adagi en yaw busna kai ha ba aham ba gi se akon me husband ne adu ta di si ke do akon ba ji gi husband ne hare ko du si em na kana da no di de ko du ni ko du mi singa tang yu ni khalo hare yu ni khalo nangwa da gi generation ama khakta ni kumdari ji kumdara di father di matha kai father idau di matha ka da na gi generation cha tu ni ko the grandson di su ji hum kumdari ama ani kumdara ga na tro san da jale re masan option question chueng udru jare nangwa ni ama kumda ba generation adu di karam lagi ai generation cha tu jalong pusilo generation cha tu mit na u da talong ung da nangwa da gi ama kumba ha ji nangi nadau rong gi pareng o ya roi baba gi pareng o ya roi isu gi pareng o ya roi nang isai pareng ta du ni generation
ꯑꯩꯒꯤ ꯖꯦꯅꯦꯔꯦꯁꯟ ꯇꯦꯕꯜ ꯍꯥꯏꯅ ꯑꯃ ꯌꯦꯛꯈꯤꯕꯗꯣ ꯑꯩꯅ ꯃꯤꯡꯗꯤ ꯖꯦꯅꯦꯔꯦꯁꯟ ꯆꯥ ꯊꯣꯟꯕꯅꯦꯕ ꯀꯥꯟꯅꯗ꯭ꯔꯥ ꯑꯗꯨꯏꯗꯤ ꯑꯩ ꯁꯨꯛꯌꯦꯡ ꯌꯦꯡꯕꯤꯗ꯭ꯔꯦ ꯁꯤꯗꯤ ꯑꯗꯨꯝ ꯁꯟ ꯍꯥꯏꯅ ꯈꯣꯠꯈ꯭ꯔꯦ ꯌꯥꯔꯦꯀꯣ ꯁ꯭ꯄꯤꯠꯇ ꯍꯌꯦꯡ ꯑꯦꯛꯖꯥꯝꯗ ꯀꯃꯥꯏꯅ ꯁ꯭ꯄꯤꯠꯇ ꯇꯧꯅꯤ ꯍꯥꯏꯕꯗꯨꯅꯤꯗ ꯀꯥꯏꯗꯒꯤ ꯍꯌꯦꯡ ꯁꯤꯖꯤएल ꯇꯤꯌꯥꯔ 2ꯗ ꯊꯥꯗꯣꯏꯁꯦ ꯔꯤꯖꯅꯤꯡꯒ ꯃꯦꯠꯁꯀꯁꯦ ꯀꯣꯏꯁꯟ 60 ꯀꯨꯟꯊ꯭ꯔꯥꯅꯤꯀꯣ ꯍꯨꯝꯐꯨꯗꯨ ꯃꯤꯅꯤꯠ 60 ꯄꯨꯡ ꯑꯃꯅꯦꯕ ꯃꯤꯅꯤꯠ ꯑꯃꯒꯤ ꯆꯥꯡꯗ ꯄꯤꯔꯤꯁꯦ ꯑꯗꯨꯒ ꯀꯣꯏꯁꯟ ꯑꯃꯒꯤꯅ ꯃꯥꯔꯛ 3 ꯄꯤꯕ ꯀꯣꯏꯁꯟ ꯑꯃ ꯑꯅꯤ ꯅꯪꯅ ꯁ꯭ꯄꯤꯠ ꯅꯪꯗꯅ ꯇꯧꯍꯧꯗꯕ ꯍꯥꯏꯁꯦ ꯃꯤꯅ ꯃꯥꯔꯛ 6 ꯍꯦꯟꯗꯣꯏꯅꯦ ꯀꯣꯏꯁꯟ ꯑꯃꯗ ꯃꯥꯔꯛ 3 ꯑꯣꯏꯗꯤ ꯀꯣꯏꯁꯟ ꯑꯅꯤ ꯅꯪꯅ ꯇꯧꯍꯧꯗꯕ ꯃꯇꯝꯗ ꯃꯥꯔꯛ 6 ꯍꯦꯟꯗꯣꯏ ꯁꯤꯗꯅꯦ ꯗꯦꯟꯖꯔ ꯑꯣꯏꯔꯤꯁꯦ ꯀꯣ ꯑꯗꯨ ꯁ꯭ꯄꯤꯠ ꯊꯨꯗꯕ ꯌꯥꯔꯣꯏ ꯂꯥꯏꯔꯁꯨ ꯁꯤꯗꯤ ꯑꯦꯞ ꯔꯤꯂꯦꯇꯦꯗ ꯇꯨ ꯑꯩꯁ ꯑꯦꯞꯁꯦ ꯑꯩꯁꯤꯅ ꯀꯧꯗꯣꯏꯗꯤ ꯁꯤꯗꯤ ꯏꯔꯥꯏ ꯂꯥꯏꯗ꯭ꯔꯣ ꯀꯅꯥꯒꯨꯝꯕ ꯁꯥꯇ꯭ꯔ ꯁꯤ ꯌꯦꯛ ꯂꯩꯔꯝꯃꯅꯤꯅꯦ ꯇꯣꯛꯑꯗ꯭ꯔꯣ ꯑꯗꯨꯏꯗꯤ ꯄꯨꯂꯞ ꯌꯦꯛ ꯂꯩꯔꯗꯤ ꯑꯗꯣ ꯑꯦꯞꯁꯦ ꯑꯩꯁꯤꯅ ꯀꯩ ꯀꯧꯗꯣꯏꯅꯤ ꯑꯦꯠ ꯗ ꯔꯦꯠ ꯑꯣꯐ ꯌꯦꯡꯉꯣꯕ ꯑꯍꯥꯟꯕꯒꯤꯁꯦ ꯑꯩꯈꯣꯏ ꯗꯣꯇꯔꯅꯤ ꯑꯦꯞꯁꯦ ꯗꯣꯇꯔꯅꯤ ꯀꯅꯥꯒꯤ ꯖꯤꯒꯤ ꯑꯗꯨ ꯑꯦꯟ ꯌꯥꯎꯕꯁꯦ ꯀꯩꯅꯣ ꯑꯍꯥꯟꯕꯒꯤꯁꯦ ꯑꯀꯣꯟꯕꯩ ꯍꯁꯕꯦꯟꯅꯤ ꯑꯗꯨ ꯍꯁꯕꯦꯟꯅꯤꯁꯦ ꯑꯗꯨꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯔꯦ ꯁꯤꯗꯤ ꯀꯩ ꯇꯥꯔꯦꯁꯦ ꯑꯩꯁꯤꯅ ꯑꯦꯞꯇ ꯀꯧꯗꯣꯏ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯇꯥꯗ꯭ꯔꯤꯕ ꯗꯣꯇꯔ ꯕꯦꯔꯤ ꯕꯦꯔꯤ ꯏꯖꯤ ꯇꯦꯟꯗ꯭ꯔꯣ ꯑꯗꯨꯅ ꯋꯤꯇꯤꯟ ꯁꯦꯀꯦꯟꯗ ꯍꯦꯛ ꯌꯥꯔꯦꯕ ꯑꯗꯨꯅ ꯅꯥꯀꯟꯗ ꯁꯤ ꯌꯦꯛꯀꯗꯧꯕꯗꯣ ꯃꯇꯝ ꯃꯥꯡꯍꯜꯂꯨꯅꯨ ꯁꯤ ꯌꯦꯛ ꯃꯇꯝ ꯃꯥꯡꯍꯜꯂꯨꯅꯨ ꯍꯥꯏꯕꯅꯤꯗ ꯂꯣꯖꯤꯛꯁꯤ ꯈꯪꯉꯦꯗꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯁ꯭ꯄꯤꯠꯁꯦ ꯗꯦꯟ ꯗꯤꯁ ꯋꯥꯟ ꯁꯤꯖꯤएल ꯇꯤꯌꯥꯔ 2 ꯈꯛꯇꯅꯤ ꯃꯌꯥꯝ ꯇꯤꯌꯥꯔ 2 ꯀꯣꯏꯁꯟ ꯅꯩꯅꯕꯁꯤꯅ ꯁꯨꯝꯕ ꯅꯩꯅꯕꯁꯤꯗ ꯅꯣꯏꯅ ꯀꯣꯏꯁꯟꯁꯤ ꯍꯣꯠ ꯉꯝꯃꯀꯥꯟꯗ ꯅꯣꯏꯅ ꯈꯟꯗꯣꯏꯁꯦ ꯕꯥꯔꯀꯤꯡ ꯑꯞ ꯗ ꯔꯣꯡ ꯇ꯭ꯔꯤ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯦꯕꯀꯣ ꯕꯥꯔꯀꯤꯡ ꯑꯞ ꯗ ꯔꯣꯡ ꯇ꯭ꯔꯤ ꯍꯥꯏꯁꯦ ꯁꯨꯝꯕ ꯑꯔꯥꯏꯕ ꯀꯣꯏꯁꯟ ꯈꯔ ꯍꯣꯠꯅꯀꯥꯟꯗ ꯁꯤꯖꯤएल ꯂꯥꯏꯅ ꯊꯥꯒꯦ ꯈꯥꯏꯗꯣꯏꯅꯦꯕ ꯑꯗꯨꯗꯤ ꯈꯟꯗꯤ ꯁꯣꯏꯅ ꯈꯜꯂꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅꯤ ꯔꯣꯡ ꯑꯥꯏꯗꯤꯌꯥ ꯑꯃ ꯀ꯭रिꯌꯦꯠ ꯇꯧꯕꯗꯣ ꯕꯥꯔꯀꯤꯡ ꯑꯞ ꯗ ꯔꯣꯡ ꯇ꯭ꯔꯤ ꯍꯥꯏꯁꯦ ꯁꯤꯗ ꯀꯅꯥ ꯕꯤꯁꯦ ꯑꯩꯁꯤꯅ ꯀꯧꯗꯣꯏ ꯅꯠꯇ꯭ꯔꯣ ꯕꯤꯁꯦ ꯑꯩꯁꯤꯅ ꯀꯧꯗꯣꯏꯅꯦꯕ ꯗꯛ ꯑꯗꯨꯗꯤ ꯁꯤꯗꯒꯤ ꯁꯤꯃꯩꯁꯤ ꯌꯦꯛꯑꯅꯤꯗꯅ ꯑꯗꯨꯗꯤ ꯅꯪꯅ ꯌꯦꯡꯗꯣꯏꯁꯤ ꯁꯤꯗꯩ ꯑꯗꯨꯝ ꯍꯧꯔꯣ ꯑꯍꯥꯟꯕꯒꯤꯁꯦ ꯑꯀꯣꯟꯕꯩ ꯍꯁꯕꯦꯟꯅꯦ ꯑꯗꯨ ꯑꯩꯁꯤ ꯀꯅꯥꯒꯤ ꯍꯁꯕꯦꯟꯅꯦ ꯋꯥꯏꯒꯤ ꯍꯁꯕꯦꯟꯅꯦ ꯋꯥꯏꯅ ꯅꯨꯄꯤ ꯇꯥꯔꯅꯤꯗꯅ ꯑꯦꯠ ꯗ ꯔꯦꯠ ꯌꯥꯎꯕꯁꯦ ꯌꯦꯡꯉꯣ ꯑꯍꯥꯟꯕꯒꯤꯁꯦ ꯑꯀꯣꯟꯕꯩ ꯗꯣꯇꯔꯅꯤ ꯑꯗꯨꯗꯤ ꯋꯥꯏꯁꯦ ꯑꯦꯐꯀꯤ ꯗꯣꯇꯔꯅꯦꯕ ꯑꯗꯨꯒꯤ ꯄꯔꯁꯦꯟꯇꯦꯖ ꯌꯥꯎꯕꯁꯤ ꯀꯩ ꯍꯥꯏꯅꯣ ꯑꯍꯥꯟꯕꯒꯤꯁꯦ ꯑꯀꯣꯟꯕꯒꯤ ꯋꯥꯏꯐꯅꯦꯕ ꯑꯗꯨꯗꯤ ꯀꯅꯥꯒꯤ ꯋꯥꯏꯐ ꯕꯤꯒꯤ ꯋꯥꯏꯐ ꯑꯗꯨ ꯀꯧꯗꯣꯏꯁꯦ ꯑꯩꯁꯤꯅ ꯕꯤꯗ ꯀꯧꯗꯣꯏꯅꯤ ꯅꯪꯉꯣꯟꯗꯒꯤ ꯀꯌꯥ ꯀꯥꯈꯠꯂꯦ ꯀꯧꯗꯣꯏ ꯃꯤꯁꯤ ꯉꯥꯛꯇ ꯌꯨꯅꯤ ꯅꯪꯉꯣꯟꯗꯒꯤ ꯑꯃ ꯀꯥꯕ ꯍꯥꯏꯕꯅꯦꯕ ꯑꯗꯨꯗꯤ ꯏꯃꯧ ꯁꯟ ꯏꯟ ꯂꯣꯒꯨꯝꯕꯗꯤ ꯌꯥꯔꯣꯏꯀꯣ ꯑꯗꯨꯗꯤ ꯐꯥꯗꯔꯁ ꯐꯥꯗꯔ ꯏꯄꯨꯗꯤ ꯌꯥꯔꯔꯣꯏ ꯖꯦꯅꯦꯔꯦꯁꯟ ꯑꯅꯤ ꯀꯥꯕꯒꯤꯅꯤ ꯌꯥꯗ꯭ꯔꯤꯁꯦ ꯁꯟ ꯏꯟ ꯂꯣꯗꯤ ꯃꯈꯥ ꯀꯨꯝꯕ ꯌꯥꯗꯦ ꯁꯤ ꯑꯅꯤꯁꯤ ꯂꯩꯔꯝꯃꯅꯦꯕ ꯁꯤ ꯃꯇꯩ ꯃꯅꯥꯎ ꯅꯠꯇ꯭ꯔꯥ ꯃꯇꯩ ꯃꯅꯥꯎꯅꯤ ꯀꯅꯥ ꯑꯩꯁꯤꯅ ꯀꯧꯗꯣꯏꯅꯤ ꯃꯥꯏ ꯅꯨꯄꯤꯒꯤ ꯃꯃꯥ ꯃꯥꯏ ꯅꯨꯄꯤꯒꯤ ꯁꯤ ꯃꯄꯥ ꯇꯥꯗꯣꯏ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯃꯀꯨꯕꯣꯛ ꯇꯥꯗꯣꯏ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯋꯥꯏꯐꯁ ꯀꯔꯤ ꯐꯥꯗꯔ ꯏꯀꯨꯕꯣꯛ ꯍꯥꯏꯇꯥꯔꯅꯤ ꯁꯨꯃꯥꯏꯅ ꯂꯨꯗꯦꯗꯅ ꯃꯌꯥꯝ ꯇꯠ 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 ꯂꯥꯎꯅ ꯇꯧꯕ ꯍꯥꯏꯗꯤ ꯅꯣꯡꯃꯩꯗ ꯈ꯭ꯋꯥꯏ ꯈꯞ ꯌꯥꯕꯁꯤ ꯀꯩꯅꯦꯕ ꯑꯗꯨ ꯀꯩ ꯍꯥꯏꯅꯤ ꯑꯦꯀꯦ ꯍꯥꯏꯅꯕ꯭ꯔꯥ ꯀꯩ ꯍꯥꯏꯅꯤ ꯈꯪꯗꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯅꯣꯡꯃꯩ ꯄꯥꯏꯗꯕꯅꯤꯅ ꯈꯞꯇꯠ ꯌꯥꯔꯦ ꯍꯥꯏꯇꯥꯔꯦꯅꯦ ꯀꯣꯏꯁꯟꯗꯣ ꯑꯗꯨꯝ ꯌꯦꯡꯕꯗꯣ ꯍꯦꯕꯤꯠ ꯆꯨꯍꯜꯂꯣꯕꯀꯣ ꯑꯗꯨꯅ ꯍꯥꯎ ꯏꯁ ꯕꯤ ꯔꯤꯂꯦꯇꯦꯠ ꯇꯨ ꯑꯩꯁ ꯍꯟꯖꯤꯜꯂꯤꯔꯣ ꯍꯟꯖꯤꯜꯂꯤꯔꯣ ꯑꯣꯟꯅꯔꯝꯃꯣꯏꯗ ꯕꯤ ꯔꯤꯂꯦꯇꯦꯠ ꯇꯨ ꯑꯩꯁ ꯕꯤꯁꯤ ꯑꯩꯁꯤꯅ ꯀꯩ ꯀꯧꯗꯒꯤ ꯍꯟꯖꯤꯟꯗꯕ꯭ꯔꯥ ꯈꯪꯗꯦꯀꯣ ꯑꯗꯨꯗꯤ ꯇꯛ ꯌꯦꯡꯉꯣꯁꯦ ꯑꯍꯥꯟꯕꯒꯤꯁꯦ ꯑꯀꯣꯟꯕꯩ ꯍꯁꯕꯦꯟꯅꯦꯀꯣ ꯑꯀꯣꯟꯕꯩ ꯍꯁꯕꯦꯟꯁꯤ ꯂꯩꯔꯦ ꯑꯦꯠ ꯗ ꯔꯦꯠꯁꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯍꯥꯟꯕꯒꯤꯁꯤꯅ ꯑꯀꯣꯟꯕꯩ ꯗꯣꯇꯔꯅꯦꯕ ꯁꯤ ꯗꯣꯇꯔꯅꯦꯕ ꯑꯗꯨꯒꯤ ꯄꯔꯁꯦꯟ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯄꯔꯁꯦꯟ ꯍꯥꯏꯁꯦ ꯑꯍꯥꯟꯕꯒꯤꯁꯦ ꯑꯀꯣꯟꯕꯒꯤ ꯋꯥꯏꯐꯅꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯥꯟꯅꯕ꯭ꯔꯥ ꯉꯁꯥꯏꯗꯣ ꯕꯤꯁꯤ ꯀꯅꯥꯅ ꯀꯧꯗꯣꯏꯕ ꯑꯩꯁꯤꯅ ꯀꯧꯗꯣꯏ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯀꯤ ꯀꯣꯏꯁꯟ ꯆꯞ ꯃꯥꯟꯅꯕ꯭ꯔꯥ ꯑꯟꯁꯥꯔꯗꯤ ꯃꯥꯟꯅꯗꯕ ꯁꯤ ꯀꯩ ꯇꯥꯔꯦꯁꯦ ꯍꯧꯖꯤꯛ ꯀꯧꯗꯣꯏꯁꯦ ꯑꯩꯁꯤꯅ ꯕꯤꯗ ꯀꯧꯗꯣꯏ ꯅꯠꯇꯦ ꯃꯊꯛꯇ ꯀꯧꯈꯠꯇꯣꯏ ꯅꯠꯇ꯭ꯔꯣ ꯀꯧꯊꯣꯏꯗꯤ ꯃꯥꯏ ꯅꯨꯄꯤꯗ ꯃꯥꯏ ꯅꯨꯄꯤꯒꯤ ꯅꯨꯄꯥ ꯇꯥꯔꯣꯏꯗ꯭ꯔꯣ ꯑꯗꯨ ꯀꯩ ꯇꯥꯔꯦ ꯑꯗꯨꯗꯤ ꯋꯥꯏꯐꯁ ꯀꯩ ꯇꯥꯔꯦ ꯃꯥꯗꯔꯁ ꯃꯥꯗꯔ ꯇꯥꯕ꯭ꯔꯣ ꯌꯥꯎꯗꯕ꯭ꯔꯣ ꯑꯩꯁ ꯕꯤ ꯔꯤꯂꯦꯇꯦꯠ ꯇꯨ ꯑꯩꯁ ꯕꯤꯁꯤ ꯀꯅꯥꯅ ꯑꯩꯁꯤꯅ ꯀꯔꯤ ꯀꯧꯒꯗꯒꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨꯇꯥꯔꯗꯤ ꯌꯦꯛꯄꯗ ꯑꯦꯟ ꯌꯥꯎꯕꯁꯦ ꯑꯍꯥꯟꯕꯒꯤꯁꯦ ꯑꯀꯣꯟꯕꯩ ꯍꯁꯕꯦꯟꯅꯤ ꯆꯨꯝꯃꯦ ꯑꯗꯒꯤ ꯑꯃꯨꯛ ꯑꯦꯠ ꯗ ꯔꯦꯠ ꯑꯣꯐ ꯍꯥꯏꯁꯤꯅ ꯀꯩꯗꯧꯕ ꯑꯍꯥꯟꯕꯒꯤꯁꯤ ꯑꯀꯣꯟꯕꯩ ꯗꯣꯇꯔꯅꯤ ꯋꯥꯏꯁꯤ ꯑꯦꯐꯀꯤ ꯗꯣꯇꯔꯅꯤ ꯄꯔꯁꯦꯟ ꯍꯥꯏꯁꯤꯅ ꯀꯩ ꯍꯥꯏꯕ ꯑꯍꯥꯟꯕꯒꯤꯁꯤ ꯑꯀꯣꯟꯕꯩ ꯋꯥꯏꯐꯅꯤ ꯑꯗꯨ ꯁꯤ ꯆꯨꯝꯃꯦ ꯃꯇꯩ ꯃꯅꯥꯎꯅꯤ ꯑꯗꯨꯇꯥꯔꯗꯤ ꯑꯩꯁꯤꯅ ꯄꯤꯗ ꯀꯩ ꯀꯧꯗꯒꯦ ꯅꯪꯉꯣꯟꯗꯒꯤ ꯅꯪ ꯅꯨꯄꯤ ꯇꯥꯔꯦ ꯅꯪ ꯅꯨꯄꯤ ꯃꯄꯥ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯀꯩ ꯇꯥꯔꯦ ꯐꯥꯗꯔ ꯏꯟ ꯂꯣ ꯅꯠꯇ꯭ꯔꯣ ꯌꯥꯎꯗꯦꯀꯣ ꯍꯁꯕꯦꯟꯁ ꯃꯥꯗꯔ ꯐꯥꯗꯔ ꯁꯤꯁꯇꯔ ꯃꯥꯗꯔꯁ ꯃꯥꯗꯔ ꯌꯥꯎꯗꯦ ꯑꯗꯨꯗꯤ ꯑꯟꯁꯥꯔꯗ ꯏꯁꯤꯜꯂꯝꯃꯨ ꯂꯥꯜꯂꯗꯤ ꯂꯥꯜꯂꯦ ꯍꯥꯏꯇꯥꯔꯦꯅꯦ ꯀꯩꯅꯣ ꯅꯝꯕ ꯁꯣꯏꯕꯅꯤ ꯈꯪꯗꯦ ꯑꯦꯅꯤ ꯑꯗꯨꯝꯕ ꯑꯣꯏꯔꯝꯕ ꯌꯥꯅꯤ ꯑꯩꯈꯣꯏꯗꯤ ꯅꯤꯌꯣꯝ ꯁꯨꯝ ꯇꯧꯖꯦꯕ ꯁꯤꯗꯤ ꯋꯥꯏꯐꯁ ꯀꯩ ꯇꯥꯔꯦꯕ ꯐꯥꯗꯔ ꯏꯟ ꯂꯣ ꯍꯥꯏꯁꯦ ꯑꯦꯐ ꯑꯥꯏ ꯑꯦꯜ ꯐꯥꯗꯔ ꯏꯟ ꯂꯣ ꯅꯠꯇ꯭ꯔꯒ ꯐꯥꯗꯔ ꯏꯟ ꯂꯣ ꯍꯥꯏꯕꯁꯤ ꯋꯥꯏꯐꯁ ꯀꯔꯤꯕ ꯑꯗꯨ ꯑꯦꯐ ꯑꯩꯁꯤꯅ ꯃꯥꯏ ꯅꯨꯄꯤꯗꯨꯒꯤ ꯃꯄꯥ ꯇꯥꯔꯝꯃꯅꯤ ꯋꯥꯏꯐꯁ ꯐꯥꯗꯔ ꯇꯥꯔꯣꯏꯗ꯭ꯔꯣ ꯑꯅꯤꯁꯤ ꯑꯟꯁꯥꯔꯁꯤ ꯁꯨꯃꯥꯏꯅ ꯏꯕ ꯌꯥꯎꯔꯝꯃꯒꯗꯤ ꯑꯗꯨ ꯈꯣꯠꯀꯗꯧꯅꯦ ꯍꯥꯏꯕ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯗꯨ ꯇꯥꯔꯗꯤ ꯇꯣꯛꯑꯦ ꯌꯥꯏꯀꯣ ꯌꯥꯝꯁꯦ ꯂꯥꯟꯖꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ
ꯑꯔꯥꯟꯕ ꯄꯣꯠꯁꯤ ꯊꯦꯡꯅꯕ ꯇꯝꯃꯣꯀꯣ ꯑꯦꯁ ꯑꯦꯁ ꯁꯤꯗ ꯊꯧꯑꯣꯏꯟꯁꯤꯟꯗ ꯃꯣꯏꯅ ꯊꯧꯑꯣꯏꯅ ꯇꯧꯔꯤꯕ꯭ꯔꯥ ꯑꯔꯥꯟꯕꯗꯤ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯤꯀꯣ ꯑꯔꯥꯟꯕꯗꯛ ꯌꯥꯎꯔꯀꯥꯟꯗ ꯃꯤꯁꯦ ꯀꯣꯏꯁꯟꯁꯦ ꯁꯤꯡꯅꯔꯒ ꯂꯩꯕ ꯑꯗꯨꯝ ꯌꯥꯎꯕꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯍꯥꯏꯁꯦ ꯁꯤꯡꯅꯔ ꯂꯩꯔꯨ ꯇꯥꯔꯒꯗꯤ ꯑꯗꯨ ꯃꯇꯝ ꯃꯥꯡꯗꯣꯏꯅꯤ ꯂꯥꯜꯂꯦ ꯈꯪꯉ ꯇꯛ ꯂꯥꯎꯅ ꯇꯣꯛꯊꯣꯛꯄ ꯉꯝꯕꯒꯤ ꯍꯦꯕꯤꯠꯁꯨ ꯂꯩꯒꯗꯕ ꯁꯤ ꯌꯧꯅ ꯑꯦꯛꯖꯥꯝ ꯇ꯭ꯔꯦꯅꯤꯡ ꯇꯧꯒꯗꯕꯅꯤꯀꯣ ꯑꯁ ꯊꯦꯡꯅꯔꯦ ꯐꯅꯌꯥꯝꯅ ꯑꯩꯈꯣꯏꯗꯤ ꯌꯦꯡꯉꯣ ꯁꯤꯗꯤ ꯍꯧꯖꯤꯛꯀꯤꯗꯨꯅ ꯁꯝꯕꯅꯤꯀꯣ ꯆꯞꯇꯤ ꯃꯥꯟꯅꯔꯦ ꯇꯥꯡꯉꯥꯏ ꯌꯥꯎꯗ꯭ꯔꯕꯅꯤ ꯁꯤꯗꯩꯗꯤ ꯁꯤ ꯀ꯭ꯂꯥꯁ ꯂꯣꯏꯁꯤꯜꯂꯁꯦ ꯍꯥꯎ ꯏꯁ ꯑꯦꯐ ꯔꯤꯂꯦꯇꯦഡ് ꯇꯨ ꯖꯦ ꯑꯦꯐꯁꯦ ꯀꯩꯕा ꯑꯩꯅ ꯁꯇꯔꯗꯦ ꯁꯨꯇꯤ ꯑꯣꯏꯕꯗꯤ ꯑꯣꯏꯔꯔꯣꯏꯀꯣ ꯃꯌꯥꯝ ꯑꯦꯐꯁꯦ ꯀꯅꯥꯅ ꯖꯦꯅ ꯀꯧꯗꯣꯏꯅꯦ ꯍꯥꯏꯅ ꯑꯗꯨꯗꯤ ꯑꯦꯐꯁꯤꯒ ꯖꯦꯒ ꯐꯥꯎꯒꯤ ꯃꯔꯤꯗ ꯇꯧꯔꯦ ꯑꯗꯨ ꯑꯦꯠ ꯗ ꯔꯦꯠ ꯀꯔꯤ ꯍꯥꯏꯅꯣ ꯑꯍꯥꯟꯕꯒꯤꯁꯦ ꯑꯀꯣꯟꯕꯩ ꯗꯣꯇꯔꯅꯤ ꯖꯤꯒꯤ ꯗꯣꯇꯔꯅꯤ ꯍꯥꯏꯔꯦ ꯑꯗꯨꯒ ꯑꯦꯟ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯕ ꯑꯀꯣꯟꯕꯒꯤ ꯍꯁꯕꯦꯟꯅꯤ ꯑꯩꯁꯀꯤ ꯍꯁꯕꯦꯟ ꯇꯥꯔꯦ ꯑꯗꯣ ꯑꯦꯠ ꯗ ꯔꯦꯠ ꯍꯥꯏꯁꯦ ꯍꯧꯖꯤꯛꯇ ꯌꯥꯎꯈ꯭ꯔꯦ ꯑꯍꯥꯟꯕꯁꯦ ꯀꯩꯗꯧꯕ ꯑꯀꯣꯟꯕꯩ ꯗꯣꯇꯔꯅꯤ ꯁꯤ ꯖꯦꯒꯤ ꯗꯣꯇꯔꯅꯦ ꯀꯧꯗꯣꯏꯁꯤꯅ ꯑꯦꯐꯁꯤ ꯖꯦꯅ ꯀꯩ ꯀꯧꯒꯗꯒꯦ ꯍꯥꯏꯕꯅꯦꯕ ꯀꯧꯗꯣꯏ ꯃꯤꯁꯤꯗꯒꯤ ꯖꯦꯅꯦꯔꯦꯁꯟ ꯑꯃꯒ ꯑꯅꯤ ꯀꯨꯝꯗꯔꯦꯕꯀꯣ ꯑꯅꯤ ꯀꯨꯝꯗꯔꯦ ꯑꯗꯨ ꯇꯥꯔ ꯀꯩꯗꯧ ꯇꯥꯔꯦ ꯀꯩ ꯇꯥꯔꯦ ꯑꯗꯨ ꯅꯪꯒꯤ ꯁꯟ ꯁ꯭ꯋꯥꯏꯞ ꯀꯨꯝꯕꯁꯤ ꯌꯥꯔꯛꯑꯔꯣꯏꯀꯣ ꯖꯦꯅꯦꯔꯦꯁꯟ ꯑꯃꯈꯛ ꯀꯨꯝꯗꯕꯅꯤ ꯌꯥꯔꯣꯏ ꯁꯤꯁꯇꯔꯁ ꯗꯣꯇꯔ ꯑꯗꯨ ꯗꯣꯇꯔꯁ ꯗꯣꯇꯔ ꯏꯁꯨꯒꯤ ꯄꯔꯦꯡꯅꯤꯀꯣ ꯗꯣꯇꯔꯁꯤꯁꯨ ꯌꯥꯔꯣꯏꯀꯣ ꯑꯅꯤꯁꯤꯗ ꯆꯨꯝꯗꯣꯏꯅꯤ ꯑꯗꯨ ꯇꯥꯔꯗꯤ ꯖꯦꯒꯤ ꯀꯩ ꯇꯥꯔꯦꯁꯦ ꯃꯆꯥꯅꯨꯄꯤ ꯅꯠꯇ꯭ꯔꯣ ꯃꯆꯥꯅꯨꯄꯤ ꯗꯣꯇꯔꯗꯤ ꯀꯩ ꯇꯥꯔꯦ ꯗꯣꯇꯔꯁ ꯗꯣꯇꯔ ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯍꯣꯠꯀꯗꯕ ꯕꯤꯁꯤ ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯊꯨꯅ ꯊꯨꯅ ꯏꯌꯨ ꯀꯣ ꯃꯊꯪ ꯎꯏꯗꯣꯔꯦ 9 ꯌꯧ ꯂꯩꯔꯝꯃꯦ ꯃꯊꯪꯗ ꯁꯤꯖꯦꯜ ꯇꯤꯌꯥꯇꯨ ꯉꯥꯛꯇꯅꯤꯅꯦ ꯁꯤꯗꯤ ꯀꯅꯥ ꯀꯅꯥ ꯀꯧꯗꯣꯏꯕ ꯖꯦꯠ ꯏꯁ ꯔꯤꯂꯦꯇꯦഡ് ꯇꯨ ꯕꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯖꯦꯠꯁꯦ ꯀꯅꯥꯅ ꯕꯤꯅ ꯀꯣ ꯑꯗꯨꯗꯤ ꯀꯩꯗꯧ ꯇꯥꯔꯦ ꯄꯔꯁꯟ ꯍꯥꯏꯅ ꯋꯥꯏꯐꯅꯦꯕꯀꯣ ꯑꯗꯒꯤ ꯕꯤꯅ ꯀꯩ ꯀꯧꯗꯣꯏꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯄꯔꯁꯟꯁꯤ ꯌꯦꯡꯉꯣ ꯑꯍꯥꯟꯕꯩꯁꯦ ꯑꯀꯣꯟꯕꯩ ꯋꯥꯏꯐꯅꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯦꯁꯀꯤ ꯋꯥꯏꯐ ꯇꯥꯔꯦ ꯍꯁꯅ ꯀꯩꯗꯧꯔꯦꯕ ꯍꯁ ꯍꯥꯏꯁꯤꯅ ꯀꯩ ꯍꯥꯏꯅꯣ ꯑꯍꯥꯟꯕꯒꯤꯁꯤꯅ ꯑꯀꯣꯟꯕꯩ ꯕ꯭ꯔꯗꯔꯅꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯁꯤ ꯀꯅꯥꯒꯤ ꯁꯤꯒꯤ ꯕ꯭ꯔꯗꯔꯅꯤ ꯑꯗ ꯑꯦꯠ ꯗ ꯔꯦꯠ ꯑꯣꯐ ꯌꯥꯎꯔꯤꯁꯦ ꯀꯩꯅꯣ ꯑꯍꯥꯟꯕꯒꯤꯁꯦ ꯑꯀꯣꯟꯕꯩ ꯗꯣꯇꯔꯅꯤ ꯁꯤꯁꯤ ꯀꯅꯥꯒꯤ ꯗꯣꯇꯔꯅꯤ ꯕꯤꯒꯤ ꯗꯣꯇꯔꯅꯤ ꯑꯦꯟ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯕ ꯑꯍꯥꯟꯕꯒꯤꯁꯦ ꯑꯀꯣꯟꯕꯩ ꯍꯁꯕꯦꯟꯅꯤ ꯕꯤꯖꯤ ꯕꯤꯒꯤ ꯍꯁꯕꯦꯟꯅꯦꯕꯀꯣ ꯑꯗꯨꯗꯤ ꯀꯅꯥ ꯀꯧꯗꯣꯏꯕ ꯕꯤꯅ ꯖꯦꯠꯇ ꯀꯧꯗꯣꯏꯅꯦꯕ ꯃꯉꯣꯟꯗꯤ ꯀꯌꯥ ꯀꯨꯝꯗꯩ ꯑꯃꯈꯛ ꯀꯨꯝꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯑꯗꯨ ꯀꯅꯥ ꯇꯥꯔꯦꯁꯦ ꯃꯥ ꯃꯇꯩ ꯃꯅꯥꯎ ꯇꯥꯔꯦ ꯃꯥꯏ ꯃꯆꯥꯅꯨꯄꯤ ꯉꯥꯛꯇ ꯅꯠꯇ꯭ꯔꯥ ꯁꯤ ꯃꯕꯥꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯃꯆꯥꯅꯨꯄꯥꯒꯤ ꯀꯔꯤ ꯇꯥꯔꯦ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯏꯐ ꯇꯥꯗ꯭ꯔꯁꯦ ꯃꯕꯥꯅꯤ ꯃꯆꯥꯅꯦꯕ ꯁꯤ ꯃꯆꯥꯅꯨꯄꯥꯁꯤꯒꯤ ꯋꯥꯏꯐꯅꯦꯕ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯏꯐꯇꯤ ꯀꯌꯥ ꯇꯥꯔꯦ ꯁꯟꯁ ꯋꯥꯏꯐ ꯇꯥꯔꯦ ꯁꯤ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯌꯥꯝ ꯊꯨꯅ ꯍꯣꯠꯂꯣ ꯍꯥꯏꯕꯀꯣ ꯃꯊꯪ ꯊꯨꯃꯟꯅ ꯒ꯭ꯌꯥꯟ ꯇꯥꯗ ꯌꯥꯎꯕ꯭ꯔꯥ ꯇꯤꯌꯥ ꯇꯨ ꯉꯥꯛꯇ ꯌꯥꯎ ꯂꯩꯔꯝꯃꯦ ꯇꯧꯔꯤꯁꯦ ꯑꯩꯅ ꯊꯑꯣꯏꯅ ꯇꯧꯈꯤꯕꯅꯤ ꯋꯥꯏ ꯔꯤꯂꯦꯇꯦഡ് ꯇꯨ ꯗꯤ ꯋꯥꯏꯁꯦ ꯗꯤꯅ ꯑꯗꯨ ꯇꯥꯔꯗꯤ ꯏ ꯑꯁꯤ ꯑꯍꯥꯟꯕꯗ ꯑꯦꯠ ꯗ ꯔꯦꯠꯇ ꯌꯦꯡꯉꯣ ꯑꯍꯥꯟꯕꯒꯤꯁꯦ ꯑꯀꯣꯟꯕꯩ ꯗꯣꯇꯔꯅꯤ ꯑꯦꯟꯒꯤ ꯗꯣꯇꯔꯅꯤ ꯑꯗꯒꯤ ꯑꯃꯨꯛ ꯑꯦꯟꯁꯤꯁꯨ ꯑꯩꯁꯀꯤ ꯗꯣꯇꯔꯅꯤ ꯁꯨꯃꯥꯏꯅ ꯏꯔꯛꯇꯥꯔꯦ ꯑꯦꯟ ꯗ ꯔꯦꯠ ꯑꯦꯟ ꯍꯥꯏꯁꯤꯅ ꯀꯩꯅꯣ ꯑꯍꯥꯟꯕꯒꯤꯁꯦ ꯑꯀꯣꯟꯕꯩ ꯍꯁꯕꯦꯟꯅꯤ ꯋꯥꯏꯒꯤ ꯍꯁꯕꯦꯟꯅꯤ ꯁꯤ ꯑꯩꯈꯣꯏ ꯁꯣꯝ ꯃꯦꯟꯁꯤꯟ ꯇꯥꯔꯦ ꯄꯔꯁꯟ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯕ ꯑꯍꯥꯟꯕꯒꯤꯁꯦ ꯑꯀꯣꯟꯕꯩ ꯋꯥꯏꯐꯅꯤ ꯑꯩꯁꯀꯤꯁꯤ ꯀꯩ ꯍꯥꯏꯅꯣ ꯑꯩꯁꯀꯤ ꯑꯦꯟꯒꯁꯦ ꯑꯍꯥꯟꯕꯒꯤꯁꯦ ꯑꯀꯣꯟꯕꯒꯤ ꯍꯁꯕꯦꯟꯅꯤ ꯍꯥꯏꯔꯦ ꯄꯔꯁꯟ ꯍꯥꯏꯁꯦ ꯀꯩꯗꯧꯕ ꯑꯍꯥꯟꯕꯒꯤꯁꯤꯗ ꯋꯥꯏꯐ ꯑꯣꯐ ꯕꯤ ꯀꯩꯅꯣ ꯀꯩꯅꯣꯝ ꯊꯣꯛꯑꯦ ꯐꯖꯅ ꯏꯈꯤꯀꯣ ꯃꯈꯥꯗ ꯍꯧꯖꯤꯛꯀꯤ ꯀꯩ ꯍꯥꯏꯕ ꯋꯥꯏꯁꯤ ꯀꯔꯤꯕ ꯗꯤꯗ ꯀꯔꯤ ꯑꯣꯏꯒꯦ ꯍꯥꯏꯕꯅꯤꯀꯣ ꯋꯥꯏꯁꯤ ꯗꯤꯗ ꯀꯔꯤ ꯑꯣꯏꯒꯦ ꯍꯥꯏꯕꯅꯤ ꯌꯦꯡꯉꯁꯤ ꯑꯍꯥꯟꯕꯗ ꯍꯥꯏꯁꯦ ꯑꯦꯠ ꯗ ꯔꯦꯠ ꯑꯣꯐ ꯌꯥꯎꯕꯁꯦ ꯀꯩꯅꯣ ꯑꯍꯥꯟꯕꯒꯤꯁꯦ ꯑꯀꯣꯟꯕꯩ ꯗꯣꯇꯔ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯇꯥꯔꯗꯤ ꯗꯤꯁꯦ ꯑꯦꯟꯒꯤ ꯗꯣꯇꯔꯅꯦꯕ ꯑꯗꯨꯝ ꯑꯦꯠ ꯗ ꯔꯦꯠ ꯑꯣꯐ ꯌꯥꯎꯔꯦꯅ ꯑꯍꯥꯟꯕꯒꯤꯁꯦ ꯑꯀꯣꯟꯕꯩ ꯗꯣꯇꯔꯅꯤꯅ ꯑꯦꯟꯁꯦ ꯑꯃꯨꯛ ꯀꯅꯥꯒꯤ ꯗꯣꯇꯔ ꯇꯥꯔꯦ ꯑꯩꯁꯀꯤ ꯗꯣꯇꯔ ꯇꯥꯔꯦ ꯑꯗ ꯑꯦꯟ ꯁꯤꯒꯤꯅ ꯀꯩ ꯍꯥꯏꯅꯣ ꯑꯍꯥꯟꯕꯒꯤꯁꯦ ꯑꯀꯣꯟꯕꯩ ꯍꯁꯕꯦꯟ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯁꯤ ꯀꯅꯥꯒꯤ ꯍꯁꯕꯦꯟ ꯇꯥꯔꯦꯕ ꯋꯥꯏꯒꯤ ꯄꯔꯁꯦꯟꯇꯦꯖ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯁꯤꯅ ꯑꯍꯥꯟꯕꯒꯤꯁꯦ ꯑꯀꯣꯟꯕꯩ ꯋꯥꯏꯐꯅꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯍꯥꯟꯕꯗꯤ ꯋꯥꯏꯁꯤ ꯀꯅꯥꯒꯤ ꯋꯥꯏꯐꯅꯦ ꯍꯥꯏꯕ ꯕꯤꯒꯤ ꯋꯥꯏꯐꯅꯦ ꯑꯗꯨꯗꯤ ꯁꯣꯏꯗ꯭ꯔ ꯁꯤꯗ ꯁꯤꯁꯨ ꯃꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯦ ꯁꯤ ꯃꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯦ ꯁꯤ ꯅꯨꯄꯤꯁꯤ ꯃꯕꯥꯅꯤ ꯂꯧꯁꯤꯟꯕ ꯀꯩꯅꯣ ꯇꯧꯔꯦꯅꯦ ꯅꯨꯄꯤꯅꯤ ꯂꯣꯜꯂꯦꯕ ꯅꯠꯇ꯭ꯔꯣ ꯆꯨꯝꯗ꯭ꯔꯣ ꯑꯁꯤ ꯑꯗꯨꯅꯦ ꯁꯤ ꯄꯣꯠꯁꯤ ꯄꯨꯟꯁꯤꯒꯤ ꯊꯦꯡꯅꯗ꯭ꯔꯤ ꯀꯩ ꯍꯥꯏꯅꯣ ꯑꯗꯨꯗꯤ ꯍꯥꯎ ꯏꯁ ꯋꯥꯏ ꯔꯤꯂꯦꯇꯦഡ് ꯇꯨ ꯋꯥꯏꯁꯦ ꯗꯤꯗ ꯀꯩ ꯃꯔꯤ ꯊꯣꯛꯅꯈꯤ ꯁꯣꯏ ꯂꯥꯜꯂꯝꯒꯅꯤ ꯁꯤ ꯅꯝꯕꯗ ꯁꯣꯏ ꯂꯥꯜꯂꯝꯅꯤ ꯋꯥꯏꯁꯤ ꯗꯤꯅ ꯀꯩ ꯀꯧꯗꯣꯏꯅꯣ ꯁꯤꯗꯤ ꯀꯣꯏꯁꯟ ꯂꯥꯜꯂꯦ ꯁꯨꯝꯕꯁꯤ ꯑꯝꯇ ꯊꯦꯡꯅꯔꯛꯇ꯭ꯔꯤꯀꯣ ꯃꯌꯨꯝ ꯑꯅꯤ ꯄꯥꯟꯁꯤꯟꯕꯒꯤ ꯄꯣꯠꯁꯤ ꯌꯥꯎꯅꯗꯦꯕ
ꯍꯪꯅꯗꯦꯕꯀꯣ ꯋꯥꯏꯁꯤ ꯗꯤꯅ ꯀꯩ ꯀꯧꯗꯣꯏꯅꯣ ꯋꯥꯏ ꯔꯤꯂꯦꯇꯦഡ് ꯇꯨ ꯋꯥꯏꯁꯤ ꯗꯤꯅ ꯀꯧꯐꯝ ꯊꯣꯛꯄꯗꯤ ꯃꯕꯣꯛꯇꯤ ꯊꯣꯛꯇ꯭ꯔꯣ ꯃꯥꯗꯔꯁ ꯀꯔꯤ ꯃꯥꯗꯔꯁ ꯃꯥꯗꯔꯗꯤ ꯇꯥꯗꯣꯏꯅꯦ ꯁꯤꯗ ꯀꯧꯔꯛꯀꯅꯤ ꯑꯗꯣ ꯁꯤꯐꯥꯎꯗꯗꯤ ꯍꯥꯏ ꯑꯣ ꯕꯤꯕꯨ ꯌꯧꯕ꯭ꯔꯣ ꯑꯩꯈꯣꯏꯅ ꯋꯥꯏꯕꯨ ꯌꯦꯛꯇꯣꯏ ꯅꯠꯇ꯭ꯔꯣ ꯋꯥꯏꯕꯨ ꯌꯦꯛꯗꯤ ꯆꯨꯝꯃꯦ ꯑꯗꯣ ꯑꯩꯅ ꯑꯁꯦꯡꯕꯩꯗꯤ ꯁꯤꯐꯥꯎ ꯌꯦꯛꯄꯗ ꯑꯗꯨꯝ ꯑꯟꯁꯥꯔ ꯎꯔꯦ ꯌꯥꯔꯦ ꯃꯥꯗꯔꯁ ꯃꯥꯗꯔ ꯑꯗꯣ ꯁꯤꯐꯥꯎꯗꯤ ꯑꯩꯈꯣꯏꯅ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯦ ꯅꯣꯏꯗ ꯑꯁꯝꯕꯤꯗ ꯁꯤꯗ ꯌꯦꯛꯈ꯭ꯔꯣꯅ ꯑꯗꯨ ꯑꯩꯅ ꯁꯤ ꯌꯦꯛꯁꯤꯜꯂꯨꯔꯤꯁꯤꯅ ꯃꯥꯏ ꯊꯛꯇꯗ ꯌꯦꯛꯁꯤꯜꯂꯨꯔꯦ ꯌꯦꯛꯁꯤꯜꯂꯨꯕꯗ ꯀꯩꯅꯣꯝꯗꯤ ꯇꯥ ꯂꯩꯔꯝꯃꯦꯕ ꯌꯦꯛꯁꯤꯜꯂꯨꯕꯁꯤꯗ ꯇꯥꯔꯤꯁꯤ ꯅꯨꯄꯥꯅꯤꯅ ꯅꯨꯄꯤ ꯑꯃ ꯂꯣꯟꯁꯤꯟꯕꯒꯤ ꯃꯑꯣꯡꯅꯦꯕꯀꯣ ꯑꯣꯟꯊꯣꯛꯄꯒꯤ ꯊꯧꯑꯣꯡꯅꯦ ꯍꯥꯏꯇꯥꯔꯦ ꯃꯁꯛ ꯐꯖꯕꯁꯤꯗ ꯃꯃꯥꯟꯅꯕꯅꯤ ꯚꯥꯏ ꯏꯕꯥꯅꯤ ꯑꯩꯁꯨ ꯂꯧꯅꯤ ꯅꯪꯁꯨ ꯂꯧꯅꯤ ꯍꯥꯏꯅꯕꯒꯤ ꯐꯤꯕꯝ ꯇꯥꯔꯦ ꯍꯧꯖꯤꯛ ꯅꯠꯇ꯭ꯔꯒ ꯁꯣꯏꯕ ꯑꯃ ꯀꯣ ꯁꯨꯝꯕꯁꯤ ꯄꯥꯛ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯑꯩꯅ ꯇꯧꯕ ꯀꯥꯟꯗꯁꯨ ꯀꯣ ꯂꯩꯔꯝꯗꯧꯗꯤ ꯃꯥꯟꯗꯦ ꯍꯥꯏꯗꯤ ꯍꯪꯅꯗꯕꯅꯤ ꯍꯥꯞ ꯁꯤꯁꯇꯔ ꯑꯗꯨ ꯑꯗꯥꯁꯦ ꯈꯔ ꯌꯥꯎꯅꯗꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯍꯥꯏꯁꯦ ꯌꯦꯡꯉꯣ ꯅꯣꯏꯅ ꯊꯤꯑꯣꯔꯤ ꯕꯨꯛ ꯑꯣꯏꯒꯦꯔꯥ ꯀꯩ ꯑꯣꯏꯒꯦꯔꯥ ꯁꯨꯝ ꯆꯠꯅꯕꯤ ꯍꯥꯏꯕ ꯑꯃ ꯂꯩꯗ꯭ꯔꯥ ꯀꯣꯏꯁꯟꯁꯤꯒꯤ ꯆꯠꯅꯕꯤ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤꯅ ꯃꯁꯤ ꯆꯠꯅꯕꯤꯗ ꯔꯨꯜ ꯑꯣꯏꯅ ꯁꯤ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯏꯕꯗꯤ ꯊꯦꯡꯅꯔꯛꯇꯦ ꯕꯠ ꯌꯥꯎꯅꯗꯦ ꯍꯥꯏꯕꯅꯤꯗ ꯀꯣ ꯑꯗꯨ ꯁꯤ ꯌꯥꯎꯔꯝꯃꯤꯁꯦ ꯃꯣꯏꯅ ꯁꯨꯝ ꯅꯝꯃꯨꯒꯨꯝ ꯁꯣꯏꯕ ꯑꯣꯏꯔꯝꯒꯅꯤ ꯅꯦꯛꯁ ꯂꯣꯏꯔꯦ ꯑꯌꯥꯝꯕ ꯁꯔꯨꯛꯇ ꯉꯥꯏꯁꯤꯜꯂꯛꯇ꯭ꯔꯦ ꯁꯤꯗꯤ ꯁꯨꯝꯕꯁꯤꯗꯤ 10+2ꯒꯤꯗꯤ ꯕꯤ ꯏꯁ ꯗ ꯃꯥꯗꯔ ꯑꯣꯐ ꯄꯤ ꯕꯤꯁꯦ ꯄꯤꯒꯤ ꯃꯥꯗꯔꯅꯤ ꯇꯛ ꯌꯦꯛꯄꯤꯔꯣ ꯄꯤ ꯏꯁ ꯗ ꯕ꯭ꯔꯗꯔ ꯑꯣꯐ ꯀꯦ ꯄꯤꯁꯤꯅ ꯀꯅꯥꯒꯤ ꯕ꯭ꯔꯗꯔꯅꯦꯕ ꯀꯦꯒꯤ ꯇꯛ ꯌꯦꯛꯄꯤꯕ ꯑꯦꯟ ꯗ ꯕ꯭ꯔꯗꯔ ꯑꯣꯐ ꯀꯦ ꯑꯦꯟ ꯍꯥꯏꯔꯤꯕ ꯁꯤꯗ ꯑꯦꯟ ꯍꯥꯏꯁꯦ ꯀꯦꯒꯤ ꯕ꯭ꯔꯗꯔ ꯑꯣꯏꯔꯤꯕ ꯑꯦꯟꯁꯦ ꯀꯦꯒꯤ ꯕ꯭ꯔꯗꯔ ꯑꯣꯏꯔꯤꯕ ꯑꯦꯟꯁꯦ ꯍꯦꯁ ꯑꯣꯡꯂꯤ ꯋꯥꯟ ꯆꯤꯜꯗ꯭ꯔꯦꯟ ꯇꯤ ꯃꯥꯒꯤ ꯆꯤꯜꯗ꯭ꯔꯦꯟ ꯇꯤ ꯀꯧꯕ ꯑꯃ ꯂꯩ ꯀꯦ ꯏꯁ ꯗ ꯑꯣꯡꯂꯤ ꯒ꯭ꯔꯥꯟ ꯗꯣꯇꯔ ꯑꯣꯐ ꯑꯦꯁ ꯀꯦꯁꯤꯅ ꯀꯩꯕ ꯀꯦ ꯏꯁ ꯗ ꯑꯣꯡꯂꯤ ꯒ꯭ꯔꯥꯟ ꯗꯣꯇꯔ ꯑꯣꯐ ꯒ꯭ꯔꯥꯟ ꯗꯣꯇꯔ ꯍꯥꯏꯗꯤ ꯃꯁꯨꯅꯤꯅ ꯃꯥ ꯅꯨꯄꯤ ꯑꯣꯏꯔꯦ ꯀꯅꯥꯒꯤ ꯑꯩꯁꯀꯤ ꯃꯁꯨꯅꯤ ꯑꯗꯨꯗꯤ ꯃꯁꯨ ꯑꯣꯏꯔꯗꯤ ꯑꯗ ꯀꯦꯁꯤꯗ ꯑꯣꯡꯂꯤ ꯒ꯭ꯔꯥꯟ ꯗꯣꯇꯔ ꯑꯩꯁꯤ ꯃꯥꯒꯤ ꯀꯩꯗꯧꯔꯦ ꯁꯤꯗ ꯑꯃ ꯂꯩꯔꯅꯤꯀꯣ ꯃꯁꯨ ꯑꯣꯏꯔꯗꯤ ꯑꯩꯁꯤꯅ ꯁꯤ ꯂꯩꯗ ꯑꯩꯁꯀꯤ ꯃꯁꯨ ꯑꯣꯏꯔꯗꯤ ꯑꯩꯁꯇꯒꯤ ꯑꯅꯤ ꯀꯨꯝꯒꯗꯧꯅꯤ ꯁꯨꯃꯥꯏꯅ ꯂꯥꯛꯀꯗꯧꯅꯦꯕꯀꯣ ꯑꯗꯨꯗꯤ ꯍꯥꯎ ꯏꯁ ꯀꯦ ꯔꯤꯂꯦꯇꯦഡ് ꯇꯨ ꯇꯤ ꯀꯦꯁꯦ ꯗꯔꯀꯥꯔ ꯑꯣꯏꯕ ꯅꯠꯇꯦ ꯌꯧꯔꯨꯅꯨꯀꯣ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯀꯦꯒꯤ ꯖꯦꯟꯗꯔꯗꯨ ꯈꯪꯅꯕꯒꯤ ꯃꯥ ꯄꯤꯔꯤꯕꯁꯤ ꯀꯦꯁꯦ ꯇꯤꯅ ꯀꯩ ꯀꯧꯗꯣꯏꯅꯣ ꯍꯥꯏꯕꯅꯦꯕ ꯑꯗꯨꯗꯤ ꯅꯪꯒꯤ ꯕꯕꯥꯒꯤ ꯀꯔꯤꯅꯣ ꯁꯦ ꯁꯤꯁꯇꯔꯅꯦ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯀꯩ ꯀꯧꯕꯝ ꯊꯣꯛꯑꯦ ꯇꯤꯅ ꯑꯟ ꯀꯧꯕꯝ ꯊꯣꯛꯇꯣꯏ ꯅꯠꯇ꯭ꯔꯣ ꯐꯥꯗꯔꯁ ꯀꯩ ꯇꯥꯔꯦ ꯁꯤꯁꯇꯔ ꯐꯥꯗꯔ ꯁꯤꯁꯇꯔꯁꯦ ꯑꯟ ꯀꯧꯋꯦꯕ ꯌꯥꯝ ꯂꯥꯏ ꯍꯪꯉꯦꯀꯣ ꯀꯩꯁꯨ ꯂꯨꯕ ꯅꯠꯇꯦꯗ ꯕ꯭ꯂꯠ ꯔꯤꯂꯦꯁꯟꯁꯤ ꯅꯌꯨꯝꯗ ꯍꯣꯠꯅꯖꯔꯣ ꯌꯥꯔꯅꯤꯀꯣ ꯍꯥꯏꯗꯤ ꯀꯥꯟꯅꯗ꯭ꯔꯦꯕ ꯁꯦꯜꯞ ꯏꯁꯇꯗꯤ ꯇꯧ ꯌꯥꯕ ꯄꯣꯠꯇꯨ ꯇꯧꯋꯣ ꯁꯦꯜꯞ ꯏꯁꯇꯗꯤ ꯇꯧꯕꯗ ꯉꯝꯃꯣꯏꯗꯕꯗꯨ ꯇꯥꯛꯄ ꯍꯩꯗꯅ ꯅꯠꯇ꯭ꯔꯥ ꯀꯥꯟꯅꯗꯕ ꯃꯇꯝ ꯃꯥꯡꯍꯜꯂꯒꯨꯝꯁꯦꯕ ꯑꯗꯣ ꯁꯤꯗꯤ ꯑꯦꯟ ꯔꯤꯂꯦꯇꯦഡ് ꯇꯨ ꯀꯦ ꯑꯦꯟꯁꯦ ꯀꯦꯅ ꯀꯩ ꯀꯧꯗꯣꯏꯅꯣ ꯍꯥꯏꯕꯅꯦ ꯑꯦꯟꯁꯦ ꯀꯦꯅ ꯀꯩ ꯁꯤꯗꯤ ꯄꯨꯂꯞ ꯌꯦꯛꯇ ꯌꯥꯔꯣꯏꯀꯣ ꯄꯔꯁꯦꯟ ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯍꯥꯟꯕꯒꯤꯁꯦ ꯑꯩꯈꯣꯏ ꯃꯩ ꯗꯣꯇꯔꯅꯤ ꯑꯍꯥꯟꯕꯒꯤꯁꯦ ꯑꯦꯟꯒꯤ ꯗꯣꯇꯔꯅꯦꯕ ꯍꯁ ꯌꯥꯎꯔꯤꯁꯦ ꯀꯩ ꯍꯥꯏꯕ ꯑꯍꯥꯟꯕꯒꯤꯁꯦ ꯑꯀꯣꯟꯕꯒꯤ ꯐꯥꯗꯔꯅꯤ ꯑꯗꯨꯗꯤ ꯉꯁꯥꯏꯁꯤꯅ ꯑꯍꯥꯟꯕꯩꯁꯦ ꯑꯀꯣꯟꯕꯒꯤ ꯐꯥꯗꯔꯅꯤ ꯑꯗꯨꯗꯤ ꯑꯦꯝꯁꯤ ꯀꯅꯥꯒꯤ ꯐꯥꯗꯔ ꯇꯥꯔꯦ ꯑꯥꯒꯤ ꯐꯥꯗꯔ ꯑꯥꯁꯨ ꯑꯦꯟꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯁꯣꯏꯅ ꯇꯥꯔꯝꯃꯅꯤ ꯑꯦꯗꯤꯔꯦꯠ ꯌꯥꯎꯁꯤ ꯀꯩ ꯍꯥꯏꯅꯣ ꯍꯥ ꯀꯩꯅꯣ ꯌꯦꯡꯉꯣ ꯑꯝꯇ ꯌꯦꯡꯉꯣ ꯑꯍꯥꯟꯕ ꯄꯥꯔꯁꯦꯟ ꯌꯦꯀꯣ ꯑꯍꯥꯟꯕꯒꯤꯁꯦ ꯑꯀꯣꯟꯕꯒꯤ ꯗꯣꯇꯔꯅꯤ ꯍꯥꯏꯔꯦ ꯑꯗꯨ ꯑꯦꯟꯁꯤ ꯑꯦꯝꯒꯤ ꯗꯣꯇꯔꯅꯤ ꯌꯥꯔꯦ ꯑꯗꯨꯝ ꯁꯤꯗ ꯑꯃꯨꯛ ꯌꯦꯡꯁꯤ ꯀꯩ ꯍꯥꯏꯅꯣ ꯍꯁ ꯌꯥꯎꯁꯤ ꯍꯥꯏꯁꯦ ꯑꯍꯥꯟꯕꯒꯤꯁꯤ ꯀꯩꯗꯧꯕ ꯑꯀꯣꯟꯕꯒꯤ ꯐꯥꯗꯔꯅꯦ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯑꯍꯥꯟꯕ ꯍꯥꯏꯁꯤ ꯀꯩꯅꯣ ꯑꯦꯝꯁꯤ ꯀꯅꯥꯒꯤ ꯐꯥꯗꯔꯅꯦꯕ ꯑꯥꯔꯒꯤ ꯐꯥꯗꯔꯅꯦ ꯑꯗꯨꯗꯤ ꯑꯦꯝꯁꯤ ꯐꯥꯗꯔ ꯃꯊꯛꯇ ꯑꯃꯨꯛ ꯑꯥꯔꯁꯤ ꯂꯩꯅꯤ ꯑꯦꯠ ꯗ ꯔꯦꯠ ꯑꯃꯨꯛ ꯌꯦꯡꯉꯣ ꯑꯍꯥꯟꯕꯒꯤꯁꯦ ꯑꯀꯣꯟꯕꯒꯤ ꯁꯟꯅꯤ ꯑꯗꯨꯗꯤ ꯑꯥꯔꯁꯤ ꯀꯅꯥꯒꯤ ꯁꯟꯅꯦꯕ ꯑꯦꯜꯒꯤ ꯁꯟꯅꯤ ꯑꯗꯨꯗꯤ ꯑꯦꯜꯒ ꯑꯦꯝꯒꯁꯤ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯔꯝꯃꯅꯦꯕ ꯁꯤ ꯑꯗꯩ ꯑꯦꯟ ꯌꯥꯎꯕꯁꯤ ꯀꯩ ꯍꯥꯏꯕ ꯑꯍꯥꯟꯕꯒꯤꯁꯤ ꯑꯀꯣꯟꯕꯒꯤ ꯃꯥꯗꯔꯅꯤ ꯑꯗꯨꯗꯤ ꯑꯦꯜꯁꯤ ꯀꯅꯥꯒꯤ ꯃꯥꯗꯔꯅꯦꯕ ꯀꯦꯒꯤ ꯃꯥꯗꯔꯅꯤ ꯀꯦꯁꯤ ꯃꯆꯤꯟ ꯃꯅꯥꯎ ꯇꯥꯔꯦ ꯏꯃꯥ ꯕꯦꯠ ꯕꯣꯏ ꯑꯃ ꯂꯥꯛꯑꯦ ꯑꯣ ꯏꯃꯥ ꯑꯁꯤꯕꯣ ꯅꯪ ꯀꯥꯏꯕ ꯈꯨꯀꯥꯛꯇꯨꯒ ꯅꯁꯝ ꯈꯨꯀꯛꯇꯨꯒ ꯆꯥꯟꯅꯔꯦꯍꯦ ꯀꯅꯥ ꯑꯦꯟꯁꯦ ꯀꯅꯥ ꯀꯦꯅ ꯀꯩ ꯀꯧꯗꯣꯏꯅꯣ ꯑꯗ ꯑꯦꯟꯁꯦ ꯀꯅꯥ ꯀꯦꯅ ꯀꯩ ꯀꯧꯔꯦ ꯁꯤꯁꯇꯔ ꯇꯥꯔꯗ꯭ꯔꯥ ꯂꯣꯏꯔꯦ ꯁꯤꯗ ꯂꯦꯝꯅ ꯑꯝꯇ ꯐꯝꯃꯣ ꯍꯩꯕ꯭ꯔꯦꯡꯒꯦ ꯂꯦꯝꯅ ꯑꯝꯇ ꯐꯝꯃꯣ ꯑꯦꯟꯁꯦ ꯀꯦꯅ ꯁꯤꯁꯇꯔ ꯌꯥꯗꯕ ꯌꯥꯝ ꯂꯥꯛꯏꯀꯣ ꯑꯗꯨꯗꯤ ꯁꯤꯗꯤ ꯀꯔꯤ ꯍꯥꯎ ꯏꯁ ꯀꯦ ꯔꯤꯂꯦꯇꯦഡ് ꯇꯨ ꯀꯦꯁꯤ ꯀꯅꯥꯅ ꯇꯤꯅ ꯀꯦꯒ ꯂꯩꯈ꯭ꯔꯦ ꯇꯤꯅ ꯑꯗꯨ ꯑꯦꯟ ꯌꯥꯎꯕꯁꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯍꯥꯟꯕꯒꯤꯁꯤ ꯑꯀꯣꯟꯕꯒꯤ ꯐꯥꯗꯔꯅꯤ ꯌꯥꯔꯦ ꯇꯤꯁꯤ ꯋꯥꯏꯒꯤ ꯐꯥꯗꯔꯅꯤ ꯑꯍꯥꯟꯕꯒꯤꯁꯤ ꯑꯀꯣꯟꯕꯒꯤ ꯐꯥꯗꯔꯅꯤ ꯑꯗꯒꯤ ꯑꯦꯠ ꯗ ꯔꯦꯠ ꯌꯥꯎꯕꯁꯤ ꯀꯔꯤ ꯑꯍꯥꯟꯕꯒꯤꯁꯤ ꯑꯀꯣꯟꯕꯒꯤ ꯁꯤꯁꯇꯔꯅꯤ ꯑꯗꯨꯗꯤ ꯀꯅꯥ ꯇꯥꯔꯦ ꯋꯥꯏꯁꯤ ꯑꯦꯝꯒꯤ ꯁꯤꯁꯇꯔ ꯇꯥꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯄꯔꯁꯦꯟ ꯌꯥꯎꯕꯁꯤ ꯀꯩ ꯍꯥꯏꯕ ꯑꯍꯥꯟꯕꯒꯤꯁꯦ
ꯑꯀꯣꯟꯕꯒꯤ ꯋꯥꯏꯞꯅꯦ ꯑꯗꯨꯗꯤ ꯑꯦꯝꯁꯤ ꯀꯅꯥꯒꯤ ꯀꯦꯒꯤ ꯋꯥꯏꯞ ꯇꯥꯔꯦ ꯑꯗꯨ ꯀꯅꯥꯅ ꯀꯧꯗꯣꯏꯕ ꯀꯦ ꯔꯤꯂꯦꯇꯦꯠ ꯀꯦꯁꯦ ꯇꯤꯅ ꯀꯩ ꯀꯧꯗꯣꯏꯅꯣ ꯃꯥꯏ ꯃꯆꯥꯅꯨꯄꯤ ꯂꯧꯔꯤ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯀꯩ ꯇꯥꯔꯦ ꯃꯃꯥꯡ ꯅꯨꯄꯥ ꯇꯥꯔꯦꯅꯦ ꯗꯣꯇꯔꯁ ꯍꯁꯕꯦꯟ ꯇꯥꯔꯦ ꯃꯆꯥꯅꯨꯄꯤꯒꯤ ꯁꯤ ꯃꯆꯥꯅꯨꯄꯤꯒꯤ ꯍꯁꯕꯦꯟꯅꯦꯕ ꯁꯤ ꯇꯤꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯅ ꯍꯁꯕꯦꯟ ꯇꯥꯔꯦ ꯂꯥꯁ ꯀ꯭ꯋꯦꯁꯟ ꯁꯤ ꯄꯤꯌꯨꯒꯤ P related to B. Ekadam Heroin. Mamma did think of the rings alone. P related to B. Dollars the Kahano. Han Bagise, a convey sunny. With Ira Manida. Han is a convey sunny. Has obviously Kahano. Han Bagise, a convey madani. Cusing and I mother Tara. Biggie mother. The Cusi Biggie mother and Bees my Masata Masatamo. At the rate wise Kahano. Han Bagise, a convey has been. ಅದು ಬೀಜ ಕನ ಹಸ್ಬೇನೆ ಬಿಗೆ ಹಸ್ಬೇನೆ ಅದು ಬಿ ನ ಪಿದ ಕೈ ಕೌದಿಬ ꯌꯥꯝ ꯂꯥꯏ ꯂꯥꯡꯉꯤꯁꯤ ꯀꯩꯒꯤꯅꯣ ꯁꯤꯕꯣ ꯀꯩ ꯇꯥꯒꯦ ꯃꯥꯒꯤ ꯍꯁꯕꯦꯟꯒꯤ ꯀꯩ ꯇꯥꯔꯒꯦ ꯃꯥꯏ ꯍꯁꯕꯦꯟꯒꯤ ꯕ꯭ꯔꯗꯔ ꯇꯥꯗ꯭ꯔꯣ ꯍꯁꯕꯦꯟ ꯕ꯭ꯔꯗꯔ ꯌꯥꯝ ꯊꯤ ꯂꯥꯏꯅ ꯍꯪꯉꯦꯃꯦ ꯂꯥꯏꯃꯟꯗ꯭ꯔꯣ ꯀꯣꯏꯁꯟ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯂꯥꯏꯗ ꯉꯁꯤꯗꯤ ꯁ꯭ꯄꯤꯗ ꯇꯦꯁ ꯇꯧꯕꯤꯅꯤ ꯀꯨꯃꯥꯊꯣꯏ ꯑꯗꯨꯅ ꯁꯤꯒꯤ ꯊꯨꯅ ꯌꯦꯛꯄ ꯇꯝꯃꯣꯁꯦ ꯌꯥꯔꯦ ꯁꯤ ꯃꯉꯥꯏꯔꯦꯀꯣ ꯑꯩꯁꯨ ꯀꯟꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯗ꯭ꯔꯕꯅꯤ ꯅꯣꯏꯁꯦ ꯍꯥꯟꯅꯗꯩ ꯍꯩꯔ ꯂꯩꯔꯕꯅꯤꯅꯀꯣ ꯑꯩꯀꯣ ꯑꯗ ꯁꯥꯏꯂꯣꯒꯤꯖꯝ ꯇꯧꯁꯦ ꯁꯥꯏꯂꯣꯒꯤꯖꯝꯁꯦ ꯅꯣꯏ ꯍꯩꯇꯕ ꯀꯥꯡꯕꯨꯗꯗꯤ ꯌꯥꯝ ꯂꯨꯕꯁꯨ ꯌꯥꯏꯀꯣ ꯂꯨꯗꯤ ꯂꯨꯅꯤꯡꯉꯥꯏ ꯂꯩꯇꯦ ꯚꯦꯟ ꯗꯥꯏꯒ꯭ꯔꯥꯝ ꯇꯥꯛꯑ ꯂꯣꯏꯔꯦ ꯚꯦꯟ ꯗꯥꯏꯒ꯭ꯔꯥꯝ ꯈꯛ ꯇꯥꯛꯀꯅꯤ ꯌꯥꯝ ꯀꯣꯗꯔꯣꯏꯀꯣ ꯀꯩꯁꯨ ꯀꯥꯟꯗꯕꯅꯤ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯊꯨꯕꯅꯤ ꯁꯤꯅꯀꯣ ꯀꯣꯏꯁꯟꯅꯤ ꯌꯥꯝ ꯅꯩꯅꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯩꯅꯁꯦ 100ꯒꯤ ꯃꯊꯛ ꯅꯩꯅꯁꯦ ꯀꯣ ꯉꯁꯤꯒꯤꯗꯤ ꯁꯤ ꯔꯤꯖꯅꯤꯡ ꯀ꯭ꯂꯥꯁꯁꯤꯗ ꯂꯣꯏꯁꯤꯜꯂꯦ